ngasi phong ki basi phong digi Russia ma sim Ukraine ani ki conflict sigi matang na myam da latest update myam na thamjage myam loi fo miyeng taminasi Russia na nuclear war gi damakta exercise pangthokna ba sem sakre Belarus na lan Yaosilakpa Yana Leire US amadi Germany na anti-aircraft missile Pirakani Ukraine na thajai Russia na nuclear exercise pangthokna bigi sem sakre marasida Belarus ki mekedi Ukraine gi lan asida Yaosilakpa Yana Leire haina official report amagi matung ina phongtokli Russia gi allies oiriwa Belarus ki president Alexander Lukashenko na maki lebaki lan misingbu Russian force ka loina Ukraine border da deploy tawnabu hukum tokre masina maram oiraga Belarus na Ukraine gi war asida Yaosilakpa Yana Leire Saliva sayolasi gi angan masarukta Belarus military gi activities sing hengalakli President Alexander Lukashenko na maki lanmi bu Ukraine sa thribu lan asida Russia bu support tawnawa thaurang sa tharakpa Yana Leire mara asida US amadi NATO na su mikup na hum sing na laikre Russia na nuclear deal sa tharakpa Yana Leire basi yenglaga NATO na member state sing bu mikup na hum sing na lainabagi wapam asi khangan khibani NATO gi secretary generals Tonten bang na haikibada Russia na nuclear exercise pangthorakpa matamda madu kupna monitor tawgani Belarusian foreign minister Vladimir Maikei na Russian newspaper Izabestia da phongdokibu wapam mamada maki Laibakna counter terrorist operations athari Haujuma ki army amadi special service na yumthangnaba laibak singdagi maram zadana kay horakpagi thawong singna pakhom pinabagi damakta sem sadan leire Belarus ki foreign minister statement asi sayolasi gi angan besarukta military activity hengalakraba matungda pikhibu wapam mani President Alexander Lukashenko na maki lebaki lanmibu Russia na Ukraine sa thariba lana sida support tawnabagi commitment sapsana lei Russia na sulaiba asigi nuclear force asi Pakistan exercise pakthoknaba thaurang tokre mara sida Russia na Ukraine gi town amadi city nifurum henmada missile attack tokre Masimaru oina United Nations Generals Assembly na Russia na Ukraine gi lambu niamlana annex tawi haina resolution lokiba matung tarakpa satharakiba thawongni Ukraine gi khungbu oina satminari bale baksing nasu aihenba military gi mating pigani haibigi thajaba wapam phongdokre President Vladimir Putin na Ukraine gi annexation adu legitimacy oina ba sign tawkrabani mara sida Ukraine gi state nuclear company Inergotom na hakibida Russia gi lanmi singasina Russian occupy toriba Zaporizhia nuclear power plant gi deputy head kidnap tawkre hawkibining to kabun mitama mafam khangdana area da phajinduna thamkre mara sida US amadi Germany na satliba tha sida Ukraine anti-aircraft missile system piraklagani habigi thajaba leide US amadi Germany na satliba tha sida Russia gi missile amadi Iran na saba kamikaze drone attack sa tharakpa thingna bagidamak anti-aircraft missile system sing piraklagani haibisida sina thajaba leire haina Ukraine gi mekei digi su phongdorakre Ukraine gi defense minister Oleksiy Reznikov na irai namita phongdokibu wapam mamana US na Ukraine da NASAMS system piraklagani haibigi thajaba lei Germany gi oina su sophisticated oiraba IRIS to air defense sing piraklagani thajari Amaromdana rape sex assault of haibisina Russia lan misingi anauba lalong wena Ukraine sa thari Pramila Paten Moscow gi lan misingda hausik Ukraine sa thari balan phamasida Ukraine da lebanu pi kya gi mathakta rape amani sexual assault gi thabak thawong sing sa thabada Moscow na aya piduna Russia lan misingi anauba lalong ama oina Ukraine hausik sa thari asiguma tawge yauna tawba khujul thorang asina Ukraine gi nupi kya di humanize Tauduna victim ohele haina UN gi envoy Pramila Patina AFP na loba interview mar phongdorakre UN gi special representative singna Ukraine thukliba sexual violence ki matangda sapsaba khudam sing puthoktuna hawkiba sakol sunumitasu AFP da hakiba lekrabani wapamasi AFP na Pramila Ukraine glan phamasi da Russia lan missing repu lan gi anobu khulai ama oina sejinarakla bra haipa wahang pikhiba pakhumni Mak na makata na phongdokibada Ukraine gi nupi oibi kayabu Russia lan misina numit kya ni supna phajinduna rape tawba masidana tana genitals mutilation gi thawong kya tangkhak nai na pangthokpa amadi Russia gi lan misingna Viagra sisinaduna nupi sinna makhoi apam adu phangna bo hona ba punama sina tasengna takle madudi lan phamasida Russian lan misina sex amadi rape pu anobo military gi lalong ama oina sijinare haina makna makata na phongdoki
ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯑꯋꯥꯕ ꯇꯥꯔꯕꯤ ꯅꯨꯄꯤꯁꯤꯡꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠꯇ ꯔꯁꯤꯌꯥ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯅ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯃ ꯌꯥꯎꯅ ꯃꯈꯣꯏꯅ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯗꯤꯍ꯭ꯌꯨꯃꯦꯅꯥꯏꯖ ꯑꯣꯏꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯗꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯊꯧꯃꯤꯁꯤꯡꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯄꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯨꯄꯤꯁꯤꯡꯗ ꯔꯦꯞ ꯑꯃꯗꯤ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜ ꯇꯧꯕꯒꯤ ꯀꯦꯁ 100ꯒꯤ ꯃꯊꯛꯇ ꯊꯦꯡꯅꯔꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯄ꯭ꯔꯦꯃꯤꯂꯥ ꯄꯇꯦꯜꯅ ꯌꯨꯑꯦꯟꯅ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯄꯤꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯔꯁꯤꯌꯥ ꯂꯥꯟꯃꯤꯁꯤꯡꯅ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯆꯞ ꯆꯥꯅ ꯆꯨꯝꯂꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯣꯝꯖꯤꯟꯕ ꯁ꯭ꯇꯦꯇꯤꯃꯣꯅꯤꯁ ꯀꯌꯥꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯔꯁꯤꯌꯥ ꯂꯥꯟꯃꯤꯁꯤꯡꯅ ꯁꯦꯛꯁꯨꯑꯦꯜ ꯚꯥꯏꯑꯣꯂꯦꯟꯁ ꯆꯠꯊꯈꯤꯕ ꯑꯁꯤ ꯆꯍꯤ 4ꯗꯒꯤ 42 ꯁꯨꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯨꯗꯝꯒ ꯀꯣꯟꯅꯅ ꯐꯪꯂꯦ victim ayamba nupi amadi pikliba nupi masana oidi aduga makhoi marakta nupa masa amadi mayai salaba miyoi singsi yauri aduba haujuk phawa case ngasi aijaba amagi manungda thamjinbaga sapmanana leiri haba wafamsu premilana phungdokli sexual violence haibasi silence crime ama oibana haujuk phawbada phangliba data sing sapsan asingba masing adudi haiba ngamdri haujiksu report tawraktaba case kya namsinduna leiramkhigani maram aduna masigi sapsaba thidokpa haibasi aruba phiyomda leiri hainasu premilana makhatarakli amaromdana asumna haidi Ukraine gi operation hengalakpadagi annex city aduna mafam adu thadokhinaba miyamna khangankre Kremlin na annex tawre haikhiba Ukraine gi kha thangba Kherson region gi Moscow na hapa mako aduda Ukraine gi khut hanba operation ama mai pakna changsilakhibi ingit amada mafum adudagi misam sing puthokpada tengbang na bangarang Russia da haijarakre makoi masa mapu missile attack sing digi ngakthokchana ba Kherson region gi mioi punamakta aikhoina yarabadi atai region sing da satkhina ba haiba pami haina Russia na ngaklopi ba administration du gi makok Vladimir Saldona telegram haiki Laibak Russia gi leadership ta Laibasi sinbada tengbang no ehakna na khoida haijari haiki aikoi Kherson region gi miyamna Russia na makoi masagi oina mapamasi thadok loi haiba khangi haina mahakna makhata ki region asidi yamna masing hengatpa rocket attack sing satharakli amasum civilians isasar da sathina akai aitoi thukole haina Vladimir Saldona haiki mapamasidi Thadokuna Satkigadori Bisingadu, Ukraine digi Russians English in Taragamari de annex Tokiba, Peninsula, Crimea, Amasum, Kathangwa Russians regions in the Sakigani Hanisman Haki. Kherson region the Mapamanga, if na Amuhana Laushile Haki Bigi Nongan with a Wapamasi Fundorakivani, Russia gi forcing Gimatakta, Kathangwa Amuhana could Hanbagi attacking adu, August Lautuki by Ukraine, Sayol Amapadni Manunda, Khersonda. Square kilometer samri hena amuhana lokshi laki marak sidangrang sagol kilometer Russia ngam khaida leiba khunama da Ukraine selling na ammunition depot ama thuwai kre han Russia gi frontiers Belgorod region gi governor duna telegram na phongdorakre Ukraine gi armed forces gi selling na ammunition depot da thuwai kre haina region adu gi governor Gradkov naiki hauzik mafam du leiba mi sing du saphagata ba arapa mafam sing da putholagani haina sumangna makhata ki haidi Amaromdana asumna phongdorakli Ukraine da Russia gi pandam sing wari sanaraga phanglaba yai Russia Ukraine da haujuk chathariba Russia gi special military operation adu gi pandam sing adu ahongba leiti adubu madu wari sanaba sing gi khuthang da phanglaba yai haina Kremlin na phongdokre Ukraine da chathariba lan asi thani par mapung phajilaglaba tangkakta Russian force gi damak mathang maithiba nanglakhiba adu gi matung hanadagi hongdoklaba Wangang amada Moscow na haujuk wari sanabagi thong hangdokle haina serolasida thokibi statement sing kya gi khwaidagi noba aduda Kremlin wangang loi Dmitry Peskov na Russia gi paukse Egypt sia da haiki maike du ahong maliti special military operation adu makasa thari maduwai khoi gi pandam sing phangna bai khoi gi dama khongpham madu kaidana makasa thari haina Peskov ki worolo du palladuna paukse eduna haiki Adu mainama aikoi gi pandam sing adu phangnaba wari sanabagi thong adu aikoina hangdoktuna thamli haibasi aikoina hanna haikre wari sananaba Russia na thaurang tawi haina mamangda makoina haikrabasu sayolasida wafam adu hanna palakliba sina wari sanabagi oithokpa adu phazan oli nungsup laibak sing wari sanabagi thong adu Moscow na hangdokli adubu United States na madugi statement adu yakhidi haina lebak ko numita foreign minister Sergei Lavrov na haiki Wato wadu sagol sunumita Lavrov na amuhana lakwat ki amasum
एजेबासियादा हाइकी अखोइना कनामतगी तुंगदा सेलोय करिगुंबा अखनना हक्सिनबो वाफमसिंग लैरबदि मदु अखोइना खननबा थौरांग तौई मागना मखा तारादुना करिगुंबा अखोइना इंगित खरा फंगलबदि मदु खननबा अखोइना थौरांग तौगन हैकी हौकिबा थादा यूक्रेन की रीजन मरीबु रशियाना एनेक्सेशन तौकिबा अमसुम रशिया का क्रीमिया अनिगी मरक्ता लैबा मरुओइबा थोंगमा अटैक तौकिबा दुगी मतांगदगी चयोल असिदा यूक्रेन की सिटी सिंद नोंग सुबा मिसाइल क्या काबलखिबा दुगी मातुंग यूक्रेन की प्रेसिडेंट वोलोडिमिर जेलेंस्की ने प्रेसिडेंट व्लादिमीर पुतिन की वोडी सनाबगी वाफम लेते हाइकेनसु पावसन मखताना फोंदोरखली हौजगोइनदि म्याम पावक्स मतांग से लुसिनजरगे मसु म्याम पुन अनौबा अपडेट ngaminasi